Leimakhong leiba heavy fuel power project ki oigani chingnaba thauti sing tampak ta fauduna chenba turel amada chentharak padagi mipaiba poknakrai thaudo singarang numidang wairam pung manga rom tabada Imphal West ki kanto sabal amadi khurkhul da thokibani impact news na phangba pauda khul ania si fauduna cheliba Leimakhong chingdagi haurakpa Leimakhong natraga luwang lei thamna popi maril haina khangnaba apikpa turel macha amada thauti singadu chentharakpani Thauti chentharakpa asina maram oraga turel gi ising hauji sizunaba yadre hairi turel asida chentharakliba thauti singadu miyamna mai thabada chakhi amaromda thauti chentharakliba kanto sabal gi turel adu Leimakhong da leiba Leimakhong army headquarter ga nakna leibani Thangna janaba ising sizunariba turel adu da thauti thadarakliba adu koki militant singna chathaba oiramgani haina chingnaba wafam sing social media platform singda miyamgi maikai fongdok narakli Maragasida chentharakliba thauti aduna makhatana Imphal turel amadi Nambol turel da takhidana ba ngarangmag JCB ki excavator sizunaduna atopa mafam da thaidokna ba pal thingkhatkhrei Amarom the Chief Minister ki Secretary na thador pacharol amanadi thauti adu heavy fuel power project tagi tholak khibani hairi Panbayabadi mamang chegi me ahum dagi thokliba irang asiki manung channa haukiba tha kharagi mamangda khurkhul sanjam chirang kameng na chingba khul sing fauduna cheliba turel kaya kuki sing na ising haurakfam sing thingduna thambadana dana water supply scheme gi pipe kaya kakthat padagi ising fangdabagi awaba khunja sing na mayok naduna lakhibani